पाउसिदे ओइबमर ओइब पाउ खरा अपडेट तौजरे बांग्लादेश hi lopade siba masing kunthra gani thoi sokre Navi amaso angang na ayamba pik thana tongduna maming chatpa laisang amada lakpa ki lambida apikwa hi amangarang nomai chin beta koroto wa turil da lukhibada siba gi masing ato kunthra gani thoi sokre ato bahujik sum miyo ki athiwa khangdana leiri ana police na phangdokre Ningthijna semjin sajinda ba amasung anemba delta gi lephaka sta mi hanjinda tongbada gi asigumba awaba thaudok kya gi manung dage Laiba kasi gi manung hanjinba awang thangba area da thaudok asina khwaidagi nawwa khodong thiba thaudok ne Kora taun manakta hi adu lukhiba mafam dagi turel adugi isel makhata hakchang taret amaga phangba ngamle ana district police chief Sirazul Hudan haike hi adu da pilgrim marfudra rom aibadi tongba yawa chang dagi yangkai rom hena tongki ana police na nomai chin me haike Hauzimi humfu thiba khangna leiri ana Mr. Hudana AF da haike hi aduna magi capacity dagi saruk ahum hena pokhe ayukta nongkana sukhi maram aduda gi laisang aduda thuna yongna bagi number lai khuromba miyoising aduna hi aduda pikthana tongki bani an Mr. Hudana haike bolu madu khara anthan na ba haiduna hi gi miyoy aduna miyoy khara kum thongna na ba khangan ki adobo miyoy matana ta khide an amhang haike mafam atugi media na yamrabada miyoy tara kan kre amaso hostal da thakre haike TV station channel kun gamari na sandora kiba mobile phone footage na mi hejna tonglaba hi atuna khudakta save khiba thaki passenger adu lainange turel adu da hi thakiba adu alle Tarban dagi yang liba mi camera na law khong ba horakhi matam adu da nong singi fibam adu ingtap khe Muslim na majority oiba Bangladesh ta Hindu lising kya na sahi cha kya liraba bade suri gi laisang ta sahi khudeng gi khurumba chali Nomaising de Hindu gi khwadigi chaw festival Durga Puja hawgata fana laisang atu da yamlaba miyamna lai khurumba lakani hawgiba sahi December da su kha thangba Bangladesh da mina thalaba matul ongi ferry amawai chakda miyoni fu seki makadarakwa atop pauda North Korea na missile test bangthokraba batung tarakpada US amri South Korea na naval exercise bangthokpa hawgre Korea na missile test bangthokraba matung tarakpada US amadi South Korea na joint naval exercise bangthokpa hawgre an official report amagi batungena phangdokle US amadi South Korea lebakani asi marweba security gi ally ne South Korea da US ki lanmi lising amaga sanifan hena thamduna nuclear kulai paiba North Korea da gengak thok anaba honari bane South Korea ki president Yoon Chu Yeol na metha da office pai ki badamda United States ka joint military exercise ki hena kan kalan gani ana phangdoki balai ki bane Masimarway na maki mamang the president orambasina North Korea ga diplomacy ki oiba khongtang lokutuna North Korea ga afawa mari thamna na phokona pada mai pak pangam khidrabane North Korea na maram chadana kaihubagi thongsing chatarak pamatamda madugi chapchawa pakum pinana bagi damakta South Korea amade US ki alliance asina chapchana semtuna lai haibedo uthokna ba exercise aji pangthok fani ana South Korea ki navy ki mekete ki piki statement amada phongdokle South Korea ki nongphok thangba samudra khokban gi lamdamda namit marini chuna pangthok ba exercise asida lan gi jahaz kun amadi aircraft kaya amat sarugare Laivakani na puna pangthok liba exercise asida anti-ship amadi anti-submarine warfare operation tactical maneuver amadi atofa maritime gi operation yaure Exercise asi pangthok ba matamda aikhoina laivak ani ki force ki marakda joint operations ataduna tawbangam bagi lairiba sakti ado hengkadan bang ammi takpane North Korea na ballistic missile amakaptana sangyang pangthok raba matungda military exercise asi pangthok bane North Korea na saliba sahi as record Viking Ulfamongta missile sangyang pangthoki North Korea lebak asin nuclear weapon amade ballistic missile sing program chathabaga mari lainana International sanction ke mayuk naribani Seoul ki maike degi North Korea na submarine launch ballistic missile kapna raba siam sadur lai abage Kodam sangdam didik tawbagam kre ana South Korean office ki maike degi thangchana beta phangdoki ba lai khrabane Medhadet North Korean aruba missile sangyang asi pangthoki bane Salivata asidagi North Korea na levak asigi nuclear law revise tawkiba kaloina first strike ki doctrine su hena phuni thogat pagaloina nuclear khulai kaidangwa da su thadok loi wasake US amadi South Korea na matam sangna dagi on joint exercise ase adoma pangthok tona lagle levakani na pangthok liba exercise asi marwai na defensive kine North Korea na di levakani na fulaga military exercise pangthok liba asi marwai na landas na bagi reaction tawani haida laure Haugiba thada United States amadi South Korea lebakani asina khwadigi chawna military til pangthok palai khrabane ngara North Korea na lebakasi ki nopok thangba samudra khongban da ballistic missile amakaptana sanghe pangthoki South Korea ki defense ministry ki maike degi phongthoki bada North Korea na sanghe tokiba ballistic missile short range ne
North Yongan province da leiba Taichun area dagi misal adu kaptuna sangeng tauki Japanese Coast Guard na report tauki padati North Korea na kapkiba misal adu marwena launch taukraba matuk minute tara lairaga makoy ki target ta landing tauki Nabeda se ki mamang da South Korea ki president office ki maike dagi sun North Korea na submarine launch ballistic missile kaptuna sangeng tauna da bagi damak sem sadu na laire ai ki bani Saliva sahi as North Korea na hauji pawda ballistic missile kuntra ka nitoi kaptuna sangeng taukre masi sahi amada khwadigi jamna North Korea na missile sangeng pangthok poire Korea na nuclear sayang pangthok liba adu da short range missile ni masi maruena United States amadi masiga khongbu ena sanminari balapak singna missile defense na gakthok pak ngamdara fa design tawraga sabani North Korea na US ki mainland tamna target tawba ngam laba long range missile singsu sare US ki official sing na di North Korea na tare chuba oina nuclear sayang pangthok na ba sem sare sangheng asi pangthok patarabadi resident oiba ongkon abagi thawng sing hengala kadori pani hairi Myanmar da junta commander ama khulai mangan bagamari lena de detain tawgre Myanmar da military junta na Mayawadi na Karen state ki Kaudarek township amadi Mayawadi da sathari operation atu bayang siliba division 44 ki commander rebels na khulai lawan ki bagamari lena na detain tawgre an official report amagi matung ena phangdogle division 44 commander oiba colonel Kimboy not capital naifai tawda samon tawgre Kevu ki rebels in kudum saliba territory sing adu da lan ki khulai thajin na ba manor da ki abki watho kamari laina na bhag interrogation chathare KNU ki rebels sing asina light infantry battalion 102 ki lanmi maga amade captain amba capture tawkrabane hariba mafam asi Myanmar army ki division 44 na control tawribane khulai 15 na jawr ba truck amana kha thangba Mayawadi da leiba Mayawadi Wawle road ki Thai Phau South Village da leiba junta ki checkpoint abada September 8 da thage Mangna Thai Phau South checkpoint da khulai amadi sinjak sin thana da border tawge mana polam sing adu yawba gari adu ken yuge rebel sing ses tawge bane wato ga kamari lena na division 44 commander asi nai fahi taw da samon tawkre ken yu da jamla ba khulai sing thajile bano aiba mayek seng na khangba ngamdre Audi sing misal attack da Yemen ki senior military officer khara hingaure Namajina mita Yemen ki awang tangba province azada pangthokiba Yemeni government ke senior military officer kharana sarukya kiba celebration gathering amada hauthi militant sina misal attack sathagre Masang maming phongdok taba government official aman haiki madude lakneba September revolution day ki celebration kamari lenana Asa province ki Medi district pangthokiba torch lighting ceremony pangthok leida mafam aduda amadi akoibada misal mari taselage Official is in the Makatana Fongto Kibda senior military officer sing aduga loina civilian kya misal sing atuna bafam aduda Tarak dringai da supnagi minute kharagi mamangda mafam adu thadoki militant singki attack aduda misimina thoki de anamagna Makatana Fongtoki Official is in the Audi group of misal sing kapsilak ki marat siratuna badu government ki military officer sing amadi atai local leader sing anada ba thorang ni haike Northern Yemen ki paksa ropa mafam sing kanton tawriba Audi group na misal attack atu ki matang da ofam amada phangdora ki de Kumjali sing amaga sampan hofugani toy ki September kun kani toy Imam Muhammad al Badar Buleka ki pod gi sing thuki bagi thaudok ning sing tuna sahi ko de kinabit asida Yemen na September Revolution Day celebration tawduna lagle Imam Muhammad sing thuki bagi loidana Yemen asi Arab Republic am arakhi bane Kumjali sing ani tara gamari ki ateng pasaruk te Iran na sogat pa hauthi militia na lebaga sik awang thangba province ke apaisin ki bagi loidana Saudi Arabia na sogat pa Yemeni government bunam fuda capital sanada gi inthoki badagi le pakasida civil war thotona lagle civil war atu da miu lising kya sikhibe galoidana miu million mari mayuma kai thadok na lanjena ki lana sin maram aduna le pakasigi miam paktana na saba fangda bagi pebam phawal agan ki South Korea da outlet mall maichak bada miu tariat sikre Ningthauga pa namita South Korea gi Daejeon city da liba outlet mall amada mai chawna saklak padagi miu tariat sikre an officer sina phangdoragle officers adugi matukina ahenba victim sing thibagi operation apasathari outlet mall mai sakhiba adu 1:03 minute ni fumanga tabu matamda capital seoul dagi kharom da kilometer 140 lapna Daejeon da laiba undai premium outlet ki basement parking dagi aurakhibani amade cardboard boxing da thuna sandorakhibani ana thajana ki Amuba Maikum Apaisin Kankalakuna for Afumba Tanki and a John Hub News Agency na Hobasing Amade Tautoga to the Hingo Music World Palatuna Haire. Masagi Sahi Yankai Hilabamui Ama Amade Sahi Contra Kara Hilabamui Amafuna Nova Ani. Arawa people the Sokla Batianaki Amadi Oslan the Pohatki, Tauyumasumako and Baxia and the doctors in the Lautorake. Super Typhoon Noruna Filipetski Lujon Itata Mui Mangasian Gre.
Super Typhoon Noruna Philippines ki Luzon iteta sabu kana season ki bagaloina da nong kana suan khre ningthoga pan mit sa thira ba typhoon asi Southeast Asia ki lebak asidagi haido ki bagaloina na lebak asi ki mi manga sikre asan sikre phone hai typhoon nok asi noru asi sahi asida Philippines da sanglak ba taraga mathoi suba khwaida ki matik me leiba cyclone ne Bulacan province ki governor Daniel Fernando na namai chin mit ki ayuk da phongdo ki bada khangok dana ising sak tholok padagi captain Manila gi wang da leifa San Miguel Town the Rescue Operation sa thari rescue worker mga isaw gi ising da chen thakre Town adu ki saru khara haujisu laigang zel ba ising na thumjituna lairi namai chin mi ki nongtil atheng bada lam damadu da sisalaki ba matung pungkhara gi manung da state weather agency na norbu dam great tawtun da full am ole ana lak thorakhe weather bureau na hai ki madudi ningthok apa numit ki ayuk ta noru safu kanan pung da kilometer kuntra gi speed da nongsu pang na setke Nongsit ki spacing pung da kilometer sama ni fu yawa amade kalaba da pung da kilometer sama humputra yawa yawke ningthaw ba da President Ferdinand Marcos na cyclone aduna sogalava Manila gi awang da leiwa province hom tongtak tagi expect sa thage namaisu numiki nongthil da typhoon aduna thongkhiwa Quezon province da su satuna mahana nonglei nongsit aduna mahan takhalakhiba sing adu yangsin gani President Marcos na haiki matudi handak typhoon asna ka hena mesimina amade amangata thogalam da ba si ekhoi gi laibak phabane Auki pada benin gi asi ai khona noklei noksit asi ki damak ta sem sa dun lerak pane section tawrang ona typhoon adu gi lambi da leiriba mioi lesing humputra mari hena safa kata pamafam sing da hongdo an kya baso capital Manila gi mafum khara da gi ona ising saw tholok pa yaba gi akiba leire ana warning issue tawke flight amasung ferry servicing cancel tawba gi loina da government office sing amasung school sing chu lepna da bakhangan ke Malengbi ona mausa gi sathi ba khwaidi gi hena thokan balbak sing gi manung da amawari ba Philippines ase Pacific Ring of Fire amasung Pacific Typhoon belt leiri bani sangsat itat mapai gi lebak asida sahi amada typhoon kunna fojile anti hijab protest ki namangta rioter chamri yankhai phagre rioter sing chogat pa US Iran da condemn tawgre Iran da police custody da mahasa ameni sibagi wafam adu September 13 da lauthoki ba matong protest sa tharke ba do ngasi ka thana namit tarani suragle Protesting asida authorities na awang thangpa Iran province da rioter chamri yankhai phagre Makoga tu hijab ka kupsin gadabani amso izat leina fijol set gadabani haiba rule sing adu thugai haiba gidamak da Kurdish force name da Jina Kobi amini po Tehran da madu ginbit umni gi mamang da phaki bani thang junbit ta thang na ba Guilan province da authorities na dufi humpu yauna miyo sadre kuntra ga fan phaki official gi apun ba masing amagi matungin Islamic Republic asigi security force ke member sing yauna adaba protesters sing ambu ina irang asi auki ba matung dagi yamrabada miyo ni pu ga mathoi sikre Rayo sing adu gi maru ba insin basing adu gi mayuk tak ngafi fa yaudan akan batabak lokot bagi matau daba adu judiciary chief Golam Hossein Mohseni izai na nawai jin nimita amuk hanna chena fanke nabi masa adu si ki ba matung dagi han ba protest sing sathaba aura ki ba matung amada namidangi patam da sathaba demonstration sing adu da demonstrators sing reformist sing amasung journalist sing sa kaya phagre Baragasida Iran da satagada ba Washington ki diplomatic fereb aduga ona taina pada rioter sing bo US na sawali ana foreign minister Hossein Amira Padho hen haikre santi eba protest laipa khuding maki hakni atom wadamak Iran gi hiram sing da US da khuting jin ba masung US ki tangdu laita handana bagi project tabak to ontok tu rioter sing da sawat padi nuclear deal ama amasung region asida tangdu laita ba thamnana bagi mathau da bagi matang da Iran da pi ba Washington ki diplomatic message sing aduga mayek sing da tayo nagani ana foreign minister na haike Sarkar na you legalize to bagi Philip handok kadavani lo you legalize to kuni hana lagak na handok tuna lamdam masiki mama oibe sing ko na thang da masak ka na bagi awaba sai theng na dri lenga ka hause hujik theng na tuna si bagi khongjong phawa sangsin na ba sem sa don leire ana ol mani fo tammi sing mi apun ban pi luki president yambem ongpi mama do phong dokre uripok yambem leka gi community hall da pang thoki pa pawi mi pham amada ma na ma khatan hai ki bade Layak na lamdam masigi yamthong kudimata yuj olan na bagi mong legalize taw kani law thok liba sil lubas na yapa ngam loy yamthong kudimata thok liba awa basing lenga ki lusing ba kudimakta amada khanglam loy kunaya sigi nupi oiribi mama kya na yumgi awa basai theng kya atu ba khangduna lairi masina yu ngau fo leiba jum atu dagi jum thangna bada leiba phawda awa basai theng nangli abasi lamdam masigi lusing basina khangada bane lubasna singa madi tamda yu thing bagi khongjang changsilak pa sahini fu helakle Tingna yu sina bagi sang wang kalak pataki nga sidi kunai asta watho kaya ama thok lare nisagi matang da yu amada leiriba nupi khudimang na madugi saina adu khang ton hengle yu dagi kana vo aikhui kunai asdagi ngasi fo phangdana lagle mamang da ju kaya phakre adu ba yoliba kharana police hekta kausin adu na ronda selfie jatuna sandal lambi
oina amata satmit chathaminare drug bhari basi kunai asiki bikliban harul kya amati nupi oibe kya amaso noma noma gi ba kabani sasina bagi sang hengalakada gine yu thakpadagi nufa oibe kya liver cirrhosis navada natana nupi oibe kya lokrabi oiduna leire lokrabi sing aduna kunai asida amok yu marang kaina jon selaglagadi lamdam asiki frupza kudimak murkhiba yabagi thak aibadu lagane ngasi mak luang ba bate na sing ba tharong kya da nufi sina yu thakpagi chanabi amalagli basi legang na thingba ngamgadra ain hangba yare nisa thingba gi dapta lamdam asiki lup kya na yu thingna na ba khongjang jangchin bada yu joliba sing na police tam hangjong na taksin na yu thingba lagli ba luki miyoi sing phawa yu kana thingba gi miyoi sing phawa da yu kana thingba gi hakpi bagi haiduna khana ki bagi thawdok laikre masi gi mayek laraba kudam haibu kangjaibu maning da thwaki ba thawdok sing police na suning thina khangra bane Marmaduna lamdam segi nupa hoiba kya khangu thakta sitingai madugi saina yunggi nupi hoibi kya na owa pa fivem da taduna mama kya na madugi saina khang dengai yu thingna ba honaragani khongjang asida ching amasung tamda leiriba mama hoibi kya na lenga ki mathakta sidri pa akan ba khongjang sangsina da sem sare haike health system da nariba si layeng thokna ba doctor hidak yon firm manufacturing unit punsin binasi director India na malem di hidak puthok pada ahum suba thak da lairiba tanja asida ekhoi health system da asoba asoiba laina amana adun lairiba si layeng thoksi harga da ekhoi doctor hidak yon pham amasung hidak sariba manufacturing unit sing amatoina punsin dona satminaraga de layeng bangamgani an health services ki director dr khoirom sasi kumar mangana pongdokre director of health services ki makhat lairiba manipur state pharmacy council MSPC na sinduna lamphel par ki ma hold pangthokiba world pharmacist day ki thorom da chief guest waidona doctor Sasi kumana hai kebeda miyobe ki thawai kallibe hidagasi puthokpada India na malem ki thakta ahum suba mafam da leituna sing thanare India na malem ki thakta magul leiraba hidak sing paksan da sari hidak sing asi USA Europe Africa Japan Australia na sing balebak sing ki miyoy sin yamna pamba hidak sing goire tawada India na sari ba afawa hidak sing asi India ki mising chama ki manung to hum futi madawa leiraga saba ngamde maram hidak sing adu mambal ihana wangba da natana kaithel da leike haba da phangde anava mana fanana bageda mag hidak leiba thulpa Lising tadi sadru kaksan kata pada lana lupa lising umpoga manga sangana bagi haina bising laire India da service standard web hidak kaya ama company karana pathogli hidak wa da mathau taribak composition sing ningthina yaw tana masak maming dikhang da company ama sendong ki damak hidak puthok pa yawre hidak adu da mathau taribak quality adu hanthalaga mamal hiana ki kon bagi haina bi laire masina hidak sung liba company sing da chawna nari palina ama khallamane hidak joliba dukan sing da license pai dan hidak jon bagi sanabi khunai asida laire hidak bagi Hidak amagi regulatory wedibo schedule sing su dukandar sing na ningthina inde dukandar khara ki marak puksel seng da badagi thodo sing thokli masine hidak jon pham seta nariba leinane miyoi bibo leng sa thari ba doctor na su patient na bagi mathau thaba hidak sing adu idana hena hidak isin bagi sanabi leiri doctor sina miyoi amada koksik pa khwang na ba fuk na bagi leina sing asi tongan ba composition ahum nam sin dori hidak i bagi sanabi leiba thengnare Anaba mada kajiktung chana ga saga da hidak ki composition adu hanjin na sasin badagi tung da fataba fal kya to pathengnare masidana tana masak maming khangdaba company kharana puthokpa hidak sing adubu manungda yawipa composition adu tasengna yawi nthagada yawti aiba khangdana doctor karana hidak adu price tawriba mioi khara pelana na bagi damakta yamda prescribe tawgi sanabi leire masisu kunai este leiriba doctor sing da nariba asob makhal ki lainane Langgul Old Age Home hal werak tuna lay kita bayar baso hang bufafo lakta ba masama so kaya yaure Old Age Home da lay ba hal seng narak pada rims na pangba yaba mateng pangkani santa Langgul Old Age Home da lay ba hal mansing na naba yekpa yawa matam da Resident Institution Medical Sciences rims ki maikeda ki pangba yaba pangkani ana rims ki Director Professor Santa sing na pongdokre Town Housem Chaupa Memorial Charitable Trust na tha kuding ki Langgul Old Age Home da lay ba hal sing da pension piba ki tabak chathara bagi Matungin nga si pancan yen thok pagi thorom pang thok pada ZBS ke warol pira dan wapa masih pang thok bane mar makata raduna hai Langgul Old Age Home masih kana kumpa amagi makata sentang panglaga salai panati aba pau to ina tai amok tang di home masih yoge khan bani ngasi di hak theng na laktuna program yoga fangle tungda home masih ki alaman sing narak puda khudong sada ba kaya mayuk na yhabasi tabada ke rems ke mai kai digi pang pa yaba mating pangani aba ki thaja ba pike Makatarakwa atau bapauda Ukraine land kita mag miyo sing mobilize tawwa Russian commander ama miyo amana numay na kapkre report Di Garzian da fongla kiba pau amagi batongina ngasi ning tawka pa nabita Russia gi Irkutsk region da draft office ama da draft committee adu gi losing ba ama da miyo amana numay na kapla kiba da sa athina sokre Taw to gadu Siberian region da miyo lising marfawang arong gi town
Usta Ilims da thokibani Russia ki President Vladimir Putin na lebak asida faction na protesting thawalakiba Persian mobilization ama lauthokiba aduga mari lena mase khwadigi nokba thawdokni nongmai baiba amana draft official aduda nongmai na kafa du social media da sandorakiba video sing note ke madugi clip sing ki manungdagi amada mahakna point blank range dagi official aduna nongmai na kafa du okay nongmai baiba mi edu kona phakre official adum afamadugi hostel amada aruba bibam da pugatkre draft office at adu aruba bibam da hostel da lairi amasung faraba nongmai kafa mi edu soidana bak serak pigani ana Irkutsk governor ego kofjem telegram message amada haike nongmai kap trike minute khaki mamang da nongmai pai mi etuna mi amada mafam amada da chaloi haike edegara du masagi sai kun manga suraba Russian channel kawi ana pawgi agency Reuters na haike yumjagai sagi atheng bada President Putin na Persian mobilization amala thoki ba matung dagi draft office ke amrom da attack torokre maragas da Russia school amada nongmai kap da mi taraga hum doi sikre ngasi Central Russia laiba school amada gunmen amana nongmai kapsin dona attack tawkibagi tawrokta angang taraga mathoi yauna punna miyoi taramanga sire aduga kunmarina asokaban nangle maragasida Russia ki President Vladimir Putin ki troop mobilization ki thong bayaning taba ulatuna masa mathan tamai tharaga sijna bahona kre ana paw ki source amana phangtokle Russia ki investigative committee na phangtok kibada Russia ki capital Moscow da ki nongpoklom da kilometer sa ampan homfu lapa Egypt work labor school amada nongwai kapagi thawdoga du thokibani asoko miyusing adu ki manungda adult tarit amadi angang taraga mari yaure Russia ki President Vladimir Putin na di Egypt work labor school amala attack sa thagi bagi thawdoga du akan mamong da yaning tabo latuna miyo bagi sa taba tamtir pa thawang amane President Vladimir Putin na au ki bijum sagai sanabita Persian troop mobilization ki wafam law thoki badagi draft office kaya amada attack tawagi thawang singchu leptana hangalagle Local media na pikiba report amada di Ryazan City ki bus station amada mayoy amada drop mobilization ki thawang bayaning da bola duna masa mathan da mai tharaga season ba hona gre Ukraine do lantheng na bagi thawang asi mangna farm de habagi kholau sing lawraga masa mathan da mai tharaga season ba hona gi bane maragasida Russia ki Irkutsk region da leiba military draft office amada nomai kapsin da attack tawbagi thawdo da chenaba gunmen ama fare ana local governor ki mai ke gi phongdoragle Russia na Ukraine da sa tharki balan tare surak pa matam asida Russia na Ukraine da sa tharki balan asi tha tare surak pa matam asida makoin occupy to to leiriba Ukraine gi region bari da referendum pa thoki ba asina nam dona region sing ado Russia da annex tawki tra habagi Ukrainian sing da nungnang ba thong leiri haire Nagalamrom da nuclear kulai sing sinarak pa tarabadi mangtang ningai falsing gi da Russia da US na warning tawgre Ukraine ki mayuk Russia na nuclear kulai sing sinarak patara badi United States na aroiba bakom pirakani amasong mangte takningai ki falsing magrakani ana US National Security Advisor Jake Sullivan nga se warning tawgre President Vladimir Putin na malem gi ani sabalan sa matung dagi mahaki leba ki ahan balan matam ge military mobilization chu lauktu ki bawarol amada auki yum sakai sanabita naksepta nuclear ki akiba amapi ki ba adu ki matok Mr Sullivan ki wanga asi khwatigi nokpa America ki warning ne Karigum Russia na line asi lanslak lebadi Asia ki mang takningai oiba falsing phangani United States na aroiba pahum fi kani ana NVC ki mid de first thoramda Jake Sullivan haike ngasi Mr Sullivan ngang kiba overall adu da US na thorang toriba pahum adu ki maung adu karino haibata ki de adu madu karino haibadu hen marik chumna United States na ngarak Moscow da khan kre haike Ukraine ki fibam amasung Russian President Putin ki tabak sing amasung kian basing kanana ba auke ba bit khani da yauna United States na Russia ka toina haktheng na contact tawragli and Mr Sullivan haike February da Ukraine da Russia na land tawgiva adugi matung makoi ki force na pasin graba territory ado annex down na bage pandam gal loida na nopok thangba Ukraine ki region mari da referendum sing tawgi madu taseng na aseng ba nataba tatkini ada Ukraine amasuk masiki khongbu lebak sing haire President Putin na hingna na bagi hak kamaga Laide thazirba Ukraine miyam muthan arabagi aning badu lengdana leire maramatuna mahana sangsilakba lepri amasung aikoisu aikoina pipa ngamba sawatpa punam amasung khulai sing ammunition intelligence ka loina lakpa lepri ana ningthauka panumita US ki National Security Advisor aduna haike aroibeda content sing asiki markuiba pau khara asiba pau damjariba Manipur local news YouTube channel asedagi yangberiba punamak padaga sari channel asina domda kanarabadi subscribe tawi business subscribe tawi ramaloina like and share to wasu kawi ko namak po amagana thagazari